ꯍꯥꯏ ꯃꯌꯥꯝ, ꯃꯤꯁꯇꯔ ꯆꯥꯟꯁ ꯑꯩ ꯃꯇꯝ ꯈꯔꯁꯦ ꯑꯔꯨꯝ ꯍꯧꯗꯅ ꯅꯥꯔ ꯂꯩꯔꯨꯗꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ. ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯌꯦꯟ ꯑꯝꯇꯪ ꯁꯨꯞ ꯇꯧꯔꯒ ꯊꯕꯛ ꯍꯛꯆꯥꯡ ꯈꯤꯇꯪ ꯀꯟꯈꯠꯄ ꯌꯥꯒꯦꯅ ꯌꯦꯡꯕꯅꯦ. ꯑꯗꯣ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯒꯦ. ꯃꯌꯥꯝꯅ ꯅꯍꯥꯟꯗꯩꯁꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯨꯗ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯁꯤꯟꯖꯔꯒꯦ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯦꯟꯒꯤ ꯃꯥꯏ ꯄꯥꯔꯠꯇꯨ ꯂꯩꯔꯦ, ꯑꯁꯤꯗ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ, ꯑꯗꯨꯗ ꯆꯥꯛ ꯂꯩꯔꯦ, ꯑꯁꯤꯅ ꯀꯣꯠꯅꯝ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯃꯣꯟ ꯇꯤꯜꯍꯧꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯁꯨꯞꯅꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯁꯨꯝ ꯍꯧꯖꯔꯒꯦ ꯃꯌꯥꯝ. ꯑꯍꯥꯟꯕꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯨꯞꯁꯦ ꯍꯥꯟꯅ ꯊꯛꯆꯤꯟꯖꯒꯦ ꯃꯌꯥꯝ. ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯈꯣꯝꯁꯤꯃꯅ ꯈꯤꯇꯪ ꯆꯥꯎꯇꯛꯅ ꯑꯩ ꯍꯦꯛꯇ ꯄꯥꯏꯖꯔꯦ ꯃꯌꯥꯝ.
รสจากก้มเลยนะaduh tim yam sa phlo re sa ri ba thing thina ya na ba so phadana pangan ka khat pa so jarage adu mayam nu sibi na ge channel sibu nungai bi re di like comment aduga subscribe to su ko bi nu myam mathang gi video da nungai nungai ba entertainment no program hapcharake ngasi gi di matang halo sinjarage myam